Moirangthem Ananda NIA na siriba maral yaningde khulai amata paidana yumdagi thokhiba mi ama makhut chalaba matungda maral sizinbagi thabak tawbiganu haina Anandgi loina bi Moirangthem Anuradhana apil tawrakli Thasigi taraga tarukta Manipur Police na fakhiba khulngakpa manga thasigi kungani thoida court na PR bonda thadokpagi order pikhrabasu Anandbu NIA na amu phajinkiba thawong adubu yaningda bu tunanga singzamai sorok khaibam leikaida leiba Anandgi mayum mamangda wakat mifam ama pangthokre Wakan mi famaduda sarugya kibi Anandgi loina bi Moirangthem Anuradhana hai thamari hena chatharakliba irang asida khangba ngamlaktaduna khulai amata paidana mahaki mapuroiba khulngakpa yaurugani haina yumdagi thokhibani makhoi mangabu police na fajiluraba matung mahaki mapuroibaga phaminaba miyoi mari thadoklaga mahaki mapuroibana amuk NIA na fajinkiba amadi Delhi da yauraba matung mari leinadaba maral kya sizilakpa si yaningde mahaki mapuroiba athubada thadoknaba khotnabiyu haina mari leinaba singi pungning singsilakli Hiyuibana tabada thangamdaba case mayam ama panjanbiraga ngasi mangonda siriba maranse khun ngakpane haidana thokraga imungdagi khulai ama pairaga thokhiba nate micham ama oina leibak ngakani haina thokraga ngasi phabiraba kanda makoigi makhut chalaba matamda moina kana kari mari leina da mayam ama hajanbiraga leibak irang se phajinba ngamagadra Amoromda thaudoga siga mari lenana Manipurgi CSO singya punba mifam ama pangthoknaba thaurang tawruba Langthbal Kendra Clubs Coordinating Committee ki President Y Hitler da khulai paiba miyoi kyana ki akhang piramba thawong yaningdaba fongdoktuna ngasi lilong chajing da su wakat mifam ama pangthokre apunba lilong chajing maira paibiluf karam apunba maira paibiluf amadi lamda madugi tunga maira paibiluf singna ngasi chathakiba mifam maduda wangang laduna apunba lilong chajing maira paibiluf ki Joint Secretary M Thoisanan hai Lilong Chajing awang lekai da leiba committee sigi president M Hitler gi mayumda ngarang ayu khulai paiba singna mifam pangthokpa yaroi haiduna ki halamba thodok yaningdaba oina ngasigi mifam asi pangthokpani haujik thokliba irang asida leiba ki damang chongthorakliba khudingmak amata oina chatminana ba khonasi asiguma thodok asi matung tabada thoktana ba khona biyo leiba asigi damang miyam puna khona mina khisi haina mahangna makharakhi Imalaiba kaiba yaroi Manipur separate oina chatwa yaroi haibagi wakhalon da thokna rakhiba ngakdani kana amatagi maromdongi adagi masagi oizabagi damakta tholakhibo wafam amata leite masi aikoi khudingmaki thamoida hauraga leiraba wafamni aduna ngasidi aikoina haijaninge kari haijaninge hairaga leiriba aikoise ware hazikti praja aikoise ware haibasina tana aikoi karimta haningai leitre leiriba CSO oijano ama oijano Manipur kaiba yade thugaiba yade haibagi pandam amada punsillaga chatminariba mayamsina wakhal lising amata oina chatminaraga Manipuri mabu kandaba yade haibagi wakhalonsida aikoi kunibak punna sungsinminasi